Community Health Center CHC Moirangpurelda duty tawgadaba lengaki doctor amadi nurse sing thabak kahandana thagi sel lauraga private doctor amadi nurse punna staff taramari rom neklaga chalaiduna leire haina miyamda lana uhanaba honariba People's United Youth Alliance puyagi mathakta defamation case tawragani haina Andro Assembly constituency gi MLA Thaunauzam Siam Kumar na phongdorakle ngasi angtha ngarian chingkhongda leiba MLA gi yumda pangthokiba paumi singa unaba amada wafam asi phongdokladuna MLA Siam Kumar na hai Moirangpurel Maikaida health sector chawkhanaba miyam gi mihut ama oina honaduna leiringai cheraga sida puya ko balup amana CAC Moirangpurel gi matangda mahaki mingcha thiba yaba wafam kaya phongdorakiba si laibak thibani Puyana press amadi social media da phongdorakliba aranba wafam sing adugidamak puyagi mathagda defamation case tawragani Puyana asengba tawbo oirabadi chapchana document ga loinana mari leinaba authority da aranba tawbogi wakatpa yai karigumba MLA na aranba tawramlabadi lona pirakpa chairak isana yana laugani CIC Moirangpurel da duty tagadaba doctor amadi nurse tagi thagi sel lauraga Doctor nurse amadi staff neklaga health center si chalaiduna leire haina puyana aranba wafam phongdokpagi mahutta Moirangpurel CIC karamno oirakhibano MLA Siam Kumar na CIC asi matau kamdona ngasi oiriba health center adugi thagiyongna semgalakhi award pa infrastructure kamdona thamlakhi miyamne health sector gi kari khudong chadaba thengnari haibaromda thigatpiramlabadi hena pharamgadabani CIC asida lengakna tharakadaba doctor nurse ki award pa leiragasu maike adom gi miyamda quality laiba healthcare system phanghanaba committee na honari CIC asida lengakna pirakpa nattaba infrastructure kaya ras medicity ga khutsamnaraga lanai oina haptuna miyamde health sector gi khudong chaba phanganduna lakli hainasu MLA Siam Kumar na makata na phongdokhi Praja singbu hidong khudimakta health sector da amadi education sector da akhoi tungi future mi amsi phanman aduga sigumba sa tawdana lupa sama lawi lupa sani lawi sumba sa tongan tongan to basi matung manau machi tarakano laaga mafamdu da engonda hangbira nata government da aramba ma tawai halagadi poya si sarkana thamba adumba agency manate poya asna mangu sumba mayam si pendaba nungai ta praja welfare waragadi summa si wala si tawmena government da ata vigilance da complaint authority complaint tawmo adu natabida hogi ba sahi dasu poya asna Moirangpurel CIC da bi staff kaya ama tongan tomba kogi chekta da kauraga paisa logi hebagi paulai sabi to confirmation adi isi khata kauraga sima paisa logi paulai aduna yam kanna puya da masigi mitang de henjel agadi na kogi da ai ngi sar phangani haibase ai mitai thong thamjari